adu sidaida khoi angang macha tha manga da ngairiba mama gi khomlang theiba angang adi amana chahi manga high school ga chappa hujata ngairiba yam nungsiba matam sibu matam jida sumaina kaim khangjadaba moi karim to jo defenseless haitare degi innocent haitare se kaim khangjadaba sida bom langjanbiduna hatuk pi bhai basi sibu nungaitaba akhoina kyamna nungaitage haibasi jinna bo haiba ngamdana phawi puninga tenga hairgadi akhoigi politicians jingina semdok pigadabni haiba thaje khoi wakhanda kaigumba khoi imai be myam jingju buji phawba irang jigi sorokta ahing asaba aingbada di kang marakta nung marakta huji phawda khang rugasu huji phawba lesan mangamde ijin naw myam ma chingda chatna lan kaptana khotna siba panam yawre huji phawda lesan mangamde loisangadaba mi kangududi moidi chawthokna mayumda nungaina sida laibgum tawi aduna masi akoino onthokke hairagadi akoi politician jingje pukchin sengba afaba angamba tawni hairdi tawbangamba kangu mataka lein hajini aduna masi akoi politics haibse handak hujiti yamna luna khalani imai ben ahlaman ichasa loina mipum khudingman kayuno da politician haibse magi kendra ogera manipur ogera dugi khwaigi makokni moigumbana yengselakadoi si lomi su usu basu doctor su engineer su police su lawyer su moi loi yengselakadoi adumba makok aiba mi si exam thadana khoina khaliba moibu karamba mi mo yengdana khaliba si aran mani moi je taseng na moi di exam ama thahan gadong na khoi ju doctor mo ra matam da exam kya thare MBBS fauna ba PG fauna ba super oina ba mayam loi thanai ngata ne adu moi kedo bagi exam leite aduna moi su exam leram damina khoi praja na karam misak no habaji thagapam thoi aduga politician habaji kanan gedabon habaji ID every field dagi doctor boysunu engineer boysunu police IS IPS oina politics thawai honingi loina moi khoi gi hiram khudimotigi profession khudimotigi politics da changa matungda awon ba porakani ju thajai aduga amkana ju haijari politician paibasingse afaba khata ju yade angambam ju daka lei angamba khata ju yade tawni harga nupa thona tawbum ngamba ju daka lei aduna sigumba pukchen sengba angamba thora kanga akoi khatu thoiba irang jingji pula yam laina solution puthotana ngambuni thaje bomba Taorem ai uripokta leiba Angel Children Hospital da child specialist oina lejabni ado handaki thokhiba thodok haidi angang akoi Toronglaobi gi awang lekai da angang ani bomna sigiba si yamna nungaitaba pendaba leibadagi ai ngasi wahi khara thamjage na miyamda thoksari masi akoi di angang gi doctor mo oina as a pediatrician akoi hek pok kan tumba hogupadagi na tumdri phauji angang macha singa loinaraga dum lereini angang anaba oba phaiba kari toba khopa angang ju pharagadi angang ji tungi akoi gi future gi pillar ni haini ni angang ji phan ba hasida akoi gi wakhalon ji se luppaga leiba koi doctor singni koi pediatrician haibase adu sidaida koi angang macha tha manga da ngairiba mama gi khomlang theiba angang adi amana chahi manga high school ga chappa hujata ngairiba yam nungsiba matam sibu matam jida sumaina kaim khangjadaba moi karim to jo defenseless haitare degi innocent haitare se kaim khangjadaba sida bom langjanbiduna hatuk pi bhai basi sibu nungaitaba akhoina kyamna nungaitage haibase jinna bo haiba ngamdana phawi puninga ado masa kitang saba kitang obada phawda mama pajina pakhatna ahing do egera ayuk to egera kuchin chenjarimi ado hojik macha animak sir habdo mama padana kyam waro mi kyam nungaira moi kyam thamoi somni hai khanbada khoi khanbo ngamdi aduna ngasi akoi leiriba government na masigi sukkuiraba chahi ahum irang tholei basi hojik phawda sum hamu ina thambiriba si bom sumul langchan bada kaimta matik chawa thijan khochandana mayam da uttana asing badu dandi pibidriba adi si amonna thoktana basi hona bidriba masi yamna aningba kaiba khoi gi ningba kaiba thamoi sokpa wafani thamningi aduna khoi angangi doctor moina sigumba mamang du thokre mamang du khoi gi angang yauna moi kano da jiribam da hatkiba adasu yam pengi de handaki ai kano da khoi gi relief camp dagi angang sigiba adu yam nungaite aduna angang haibase hek akoi di hek pok pudagi chahi 35 bau je sum loinara lerakpani aduna sida loinara lekoi da koi di angang kanba kanguni adu smaina ilai la value leitana kaimta minungsi khangdana hatukpi bhaibase su yamna pen do yam nungaitaba se koi yamna pende aduna masi koi government ta
अमुहन सिगुम्बा थोहनदनबा आंगां खतगी नते हुजिक थोइबा इरांगसी यामना थुना लोइसनबिनबा हुजिक पॉपुलर गवर्नमेंट सेमे हायरगा कोइ चथोक चसिन याद्रिबा रिलीफ कैम्प द लेरिबा सिंगसी मयुमदा हंजलहनबा नत्रगा मोइ लेफम फजन पिबिद्रिबा सुबो म्यामजे कोइ फजन अथुबा मतमदा तौबिउ हाइजनिंग